Dinesh Kumar, Pakistan bomb yauna khulai sing Kapsinlkpada NO sida duty ta Indian Army 5 pin regiment da landslide oiba Dinesh Kumar Leikhidre. Lanmi asina Leikhidabada Indian Army gi the White Knight Crocs na awang wathakte kai khumna butkre. School campus manung da security force na operation sathana bo khonrambagi mayok ta khongjang sangsingkre. Governor na Sandian da laktuna law and order gi phibam yangsingkre. Nupi da kati na thilubu nupa jien da thamjingkre. Social media bu aran mawong da sinabasing logi sairak lei haiba karoidabani Romendra. Pakistan Panjak mamkhai tamna kapsilakpa misal mai pak na ngakthokpa ngamkhre. Border station da changdaba yadraba polam sing paisina ba khankhre. KIA gi Operation Commander in Chief Brahmagi Army khutta sire haidi. Myanmar gi Kasin State ki Bamo City da Tatma dauna sathaki ba Operation da KIA Group Operation Commander in Chief Major General Paukai Jau Pan sire haidi. Jaisi terrorist amasung IC 814 hijack porter Abdul Rup Azhar Indian Army na hatkre. Ngasi Pakistan gi Rawan Pindi Cricket Stadium da drone ama pokhai khre haidi. Pakistan gi Lahore da khinba high skill art air defense system India na thukai khre haidi.